National Highway animakta total shutdown na maram oiduna pochai pusilapa gari kaya marum panduna lairi. Tha asigi nipanda Kangpokpi district ki Kaithelmanbi military colony manakta Kuki Jo singna changsinkhiba khongjangda security force na nongmaina kapagi thodokta laikhidraba khongjang aduda saruk yakhiba Lalgothang singsit misigi marakta Kuki Jo council KJC amadi Kuki Jo gi CSO singna nahalahing nongyai lamdam asigi Kuki Jo singna taba mafam singda kaukhiba indefinite shutdown gi khongjang aduna maram oiraga National Highway 37 amadi NH2 gi lambi paring de Imphal changlakadaba gari sing amadi Guwahati dagi Dimapur da changlakadaba lambi da panduna lairi Imphal Jirbam gi lambi paring da su Kaithelmanbi da hojik gas amadi thau puba gari 70 rom amadi atai pochai puba gari 10 rom punna gari chamagi mathakta panduna lairi Mao Senapati amadi Jirbam da su gari kaya panduna lairi hairi. Total shutdown gi khongjang jiri lambi da chathaba yaroi RNCM KSO Jirbam amasung Tamenglong na tha asigi nipandagi National Highway 37 Imphal Jirbam lambi da matam kaktaba total shutdown gi khongjang sinduna lambi paring asida namna khundariba rongmai furuf ki miyoi singi chathok chasinda chauna khudong chadaba mayok na haliba se community anigi marakta mamangda yanakhiba wafangi wangmada oibana total shutdown gi khongjang lambi asigi oina handokadabani haina rongmai naga council Manipur RNCM na Kuki Meheroi organization asigi pukning chingsilagli marak sidang asisu National Highway 37 Imphal Jirbam lambi gi Kotlanda Kuki CSO singna noni amasung Tamenglongdagi lakpa lanai gari sing fauba thingbagi khongjang changsinkre Rongmai Naga Council Manipur RNCM na thadorok pacherol amana hai KSO ZNT na tha asigi nipanda cherol ama thoktuna numit asidagi Imphal Jirbam lambi da matam kaktaba total shutdown gi khongjang changsiliba si community anigi marakta amata yanakhiba agreement ki wangmadani hojik Manipur da thokliba intercommunal conflict asida Rongmai Naga furuf karigumba hiram amata da mari leinade National Highway 37 Imphal Jirbam lambi gi juri dagi Kaithelmanbi fawbagi marakta khundariba asi Rongmai Naga furuf ngaktani atopa community gi khul khara khaktamak tax hiroga leibani lamgi mapudi Rongmai Naga singni hairi haukiba matam khara asida lambi paring asida Kuki community khara sangsilakpa horakpadagi chingnaba leibana community anigi marakta amana amabu ikai khumnaba amadi apanba ayetpa pinadanaba haiduna agreement sign tawnakhibani laibak thibadi Kuki Meheroi lof amana lambi asida athingba thamjilakpa asina lambi paring asida khundariba micham yamgi chathok chasinda chauna apanba pibada natana Manipur gi irang na maram oiduna none amasung Tamenglong district ta lairiba micham miyam hanana sel thumgi phibam sokna lairiba asida total shutdown asina amuka hena sel thumgi phibam da sokhale hairi National Highway 37 Imphal Jirbam lambi paring asida mitei amata khundade haiba khangna lambi asida athingba thamlakpa asi achumba khongthang nate maram asina community singi marakta tungkoina nungsi chanana ingtapna leminana ba wakhalonda lambi asida chathariba total shutdown gi khongjang handokadabani haina su RNCM na demand thoragli Amaramda Kuki singna center gi free movement ki Thourang gi mayokta chatharak khongjang gi saruk ama oina ngasi su National Highway 37 Imphal Jirbam lambi gi Kotlanda Kuki CSO singi yamlaba nupi nupa volunteer singna none district amasung Tamenglong district tagi lakpa lanai gari sing fauba thingbagi akanba khongjang changsinki haukiba pung 13 da miyamdagi nam haduna sel khaibada chenabani haiba nupi yauna laluf kharagi kadar daraga taret fagatkhre Ching amasung tamgi khudong thiningai oiba mafam singda security force na haukiba pung 13 gi manungda chathakiba operation amadi area domination gi thabak ta miyamdagi nam haduna sel khaibagi thabak ta chenabani haiba miyoi sing yauna lalalu kharaga active keda taraga tare fagatpa ngamkhre Manipur Police ki control room na thadorok pacherol amada ngarang March 8 da city police station gi manung chanba Thangal Kaithel gi MJ Avenue area dagi Manipur Police ki kangbu amana NRFM gi activa keder Mga fagat pangamki farbasing adudi kay Sam Robertson Maite Elias Nanaw Kungamapan Morang Temtanu Elias Chinglembi Elias Ichantoy Kungamatoy Namarakpam Rasini Elias Toybe Elias Mangalay Makungamanga Maikam Ichanchanu Kuntrang Anitoy Elias Ramenaka Chanu Elias Lanchenbi Kungataretni Makoy Miyam dagi sell demand chawbada chenabani Makoy dagi two-wheeler ama mobile phone mga amasung ID card ama fagat pangamki hari Ngarang Manipur Police ki kangbu amana Surpronpar Police Station gi manung chanba Golapati Masjid achoba awang lerek thagi NRF ki nupi kedar ama su phaba ngamki ma ki maming laifrakpam Sonia Devi Elias Tombi Elias Lamjingbi kungamari kawi mangondagi sel oina lupa 1,07,260 amadi mobile phone ama phagat pangamki numit at simakta da Iringbul Police Station gi manung chanba
Khongman Nandaibam Leikaidagi, Pripak Progi Active Kedar Ani Fabangamki Makogi Maming Chirom, Rosta Maite, Kungamanga Amasung, Haikrujam, Arvin Elias, Michael Elias, Hwre, Kuntragani Toini, Makoyani Miam, the Gisel Kai Bagi Thabak Chenaba Mui Singni, Manipur Police Kangbo, Amanasungara, Imphal West Ki Hainobog, Ima Medapati School Manaktagi, Pripak Progi Active Kedar Ahum Amasu Fagat Pangamkre, Makogi Maming Lasham Boy Maite Elias, Boy Semba, Kunganipan, Palujam, Babu Singh, Elias, Luthumba, Kungamanga Amasung, Yumna Matoi Bichanu Gawi, Makoy Humang Miam, Private Farm, Amadi, Government Officials, Sing the Gisel Kaiba the Chenaba, Mui Singni Hari Amarom the Manipur. Police ki Kangbu Amanangarang KCPPWG gi Sandam Roman Kauba Active Kedar Ama Demand Letter Taragama Twega Kona na Imphal West ki Samro the Gifat Pangamkre Numit Asimaktada. Langol Taf to the UPPK gi Active Kedar Ahum Pagat Pangamki Farba Mui Humadudi Ngangbam Nishan Maite Kungamari Asang Mamina Kanta Singh Kuntragataret Amasung Sorokaibam Ngantoi Singh Kungahumdoini Makoy dagi Makong Mari Parmagari Amaga mobile phone Ahumga Fagat Pangamki Amaram the Tha Siginipan the Technopol District ki Hwre Police Station ki Manung Chanba Border Pillar 79 ga nakna laiba gate number 2 dagi KYKL ki Kedar Ama Fabangamkre Mahaki Maming Mohen Takilamam Elias Renriai Kungamapan Kawi Hari Police Control Room gi Chero Asina Makata Aruna Miyamna Tonga Amadi Sasinaba video sing the Jackson Nabakangan Baga Loidina Sasinaba video sing circulation Taure High Bigi Chungnaba Badi Central Control Room gi total free number toll free number 9233522822 da Pau Pibira Uhari. Lok Sabha da MP Bimol na hangba wahangi paukhum Tourism Minister na chapcha na pikidre ngasi dagi makata na chathaba haukiba budget session gi ngasi ahanba numit ki Lok Sabha mifamda Inner Manipur Parliamentary Constituency gi MP Angomcha Bimol na tourism ga mari leinana answer oina pukhatpa wahang Amagi Union Tourism Minister Gajendra Singh Sekwat na aiba oina pikiba paukhumda wahangi chapchaba paukhumdi pikidre answer question oina MP Bimola Koijam na senba chahi 2025-26 ki budget da tourist destination semgatnaba mafam 50 masak khangdokle haina palliba mafam sing asida Manipur dasu tourist destination semgatnaba Thourang leibra haina hangki masigi matangda Union Tourism Minister Gajendra Singh Sekwat na aiba pikiba paukhumda Manipur yaubra haina hangba wahangi paukhum chapcha na pikidre madugi maho senba chahi 2025-26 ta laiba asigi mafam yangkhaida tourist destination semgatnaba Thourang tori masida infrastructure sing semgatnabagi lam state na puthokani infrastructure semgat pahaibasida hotel sing semgatpa su yauri haiki MP Bimol na makata na hangkhiba wahangda haukiba chahi ahumda central government na tourism project singi ayaba pikraba amadi sanction tawkraba singi chapchaba details sing PBU project sing adugi fund release tawkhiba amadi project sing adugi thabak ki progress sing matang dasu chapchana detail PBU amadi state sida paikhatliba paikhatkhiba tourist project sing da utilization certificate pending the laiba yaubra karigumba yaurabadi madugi detail PBU amadi Manipur tourism infrastructure semgat sagatpagi matangda government na laukhatkhiba Thourang singi chapchaba wafam sing PBU haina su hangki Union Tourism Minister Gajendra Singh Sekwat na pikhiba aiba paukhumda tourism development gi thabak sing mari lainaba state sing union territories sing na tawjabani aduga Swadesh Darshan Scheme gi khuthangda Ministry of Tourism na sel gi mateng piri mari lainaba state amadi union territories sing na project proposal tharaklaba matung sel gi mateng pibani Swadesh Darshan Scheme gi makhada Manipur Northeast Circuit 2015-16 gi makhada Imphal Khongjom Tourist Circuit project paikhatki project sigi sanction tawa sanpham lupa crore 72.23 gi manungda lupa crore 61.32 release tawkhre masigi manungda lupa crore 61.25 sizinakibagi utilization certificate pirakre Spiritual Circuit 2016-17 gi oina Govindaji Temple Bijoy Govinda Temple Gopinath Temple Bangsi Bodon Temple amadi Kaina Temple tourist destination amagi thakta sengba sagatki masigi apunba senpham lupa crore 45.34 gi manungda lupa crore 45.33 release tawkhre hariba senpham asigi manungda project sing asigi damak lupa crore 43.04 sizinakibagi utilization certificate pirakre haina su aiba paukumoina piki Union Minister na makhatarduna Government of India gi Special Assistant to State for Capital Investment Sasti gi makhada govle gi thakta iconic tourist center sing state 23 the project 40 gi apunba senpham lupa crore 3,295.76 sanction tawki masigi manungda sanba chahi 2024-25 ta Manipur da project ama yauki
Project ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯣꯛꯇꯥꯛ ꯂꯦꯛ Experience in Lautak haibani. Project asigi apunba senfam lupa crore 89.8448 ni. Masigi manungda Department of Expenditure na lupa crore 59.05 ki senfam release tawkre. Adubu ngasigi utilization certificate fangde adubu chahi asigi February 11 da review mi fam pangthok na project asigi thabak yang sinaba state lingakta khangan kre hain supa kumpiki.